Ngasi numida wairam phongkhiba Kanglapawdagi maruoiba paw khara khangasaraka miyamda khudo tamjage KSO yauna Kuki gi tungan balupsingna Meitei singda bafajo lansilaktana checksin wa thamlakhre Kuki Student Organization KSO yauna Kuki gi tungan balup tarukna Meitei singda bafajo lansilaktana checksin wa thamlakhre Baska Life ki report amana hai Kuki jo traffic lup tarukna puno thadorapa cherol amana checksin wa thamnaduna thangjingda April tha asida chingkarak payaroi Government of India amasung Kuki jo marfuruka political settlement ama puraktribu fawba Kuki jo magi jurisdiction da Meitei amata changlak payaroi makata na pamdaba thodosing thoktanaba amade irang asi kanchin handanaba Meitei amatana ba fojo lanchilak payaroi haina su checksin wa thamlak de haina report asina makata re panbayawade Haukiba sahi lising aniga subna kungo homdoge September taraga matoida Kuki kupu amana Meitei singi senglaba laifamlen thangjing chingda cross yongchingkiba laikravane lonina thangjing khumamda mompham oisimbagi wathok sileide amaramda cross yongchimbagi thaba asi Meitei singi haurakfamni haine launabada natana senglaba laifamlen kabruda su chatharakhibadege Manipur laingauna lakthoanba laikravane makata rapapauda Irang asi haurakpadagi CRPF na ngasi fawada logi wangbada sajilamba bunker chamagum pugotare romthogai khre Manipur gi irang asi hek haurakpadagi ngasi fawada logi wangbada lamdam asida sajilamba bunker checkpoint amade post chamagum pugotare rom CRPF na thugai khre haide My India Matters ki report amana hai haujuk fawada CRPF na thugai dina mangan khiba checkpoint amade posting adugi manungda kuntraga tarete Sahi asigi Mars thugai kibane CRPF ki quick action team singna awang nokpo ki state singda haukiba Mars ta paktak nana chathakiba operation singda tunga ma thodok singa mari ledina mioi taraga tare phaga pangamke madugi manungda mioi taraga humdoide Manipur dagine masigi mathakta khusu khalai kaya amazu phaga pangamke CRPF na chathakiba operation singa duda khulai aniga nifugani thoirom phagatke Madugi manungda chanigani fudi Manipur khakta dagini phagaliba polam singa dugi manungda nongmai lesinga maga chamaga yengkhiga mathoi grenade kunga mapal bom humdraga nipal loke taraga humdoi IED mapal detonator manga geratin stick chamaga kunga mathoi narcotic item kg chahumga sup namari amade communication device amasung military gear kaya yauri pawasina makhata na hai CRPF na thugai kiba bunker checkpoint amade post chamaga hunipuga tare adugi manungda Kangpopi district ta bunker humpuga nipan thugai duna khwaidagi yamna thugai bu oide amaromda Imphal East district ta nifu Churachandpur district ta kuntraga taret Imphal West district ta taraga mari Jiribam district ta taret Senapati da mari amade Tamenglong district ta ahum thugai ki haide mamang tha Mars ta CRPF na thugai kiba bunker checkpoint amade Post kuntraga tare adugi manungda Kangpopi district ki oina kuntra Imphal East district ki oina tare yawi haina su pawasina makhata rapa pawda RIMS ki director gi yumda bom langsilam lei Regional Institute of Medical Science RIMS Lamphel Park ki director Professional Guru Aribam Sunil Kumar Saramagi Bakhiapur Guru Aribam Laikada leiba mayumda sakhangdaba singna ngasi ayuk 36 high explosive hand grenade amalang sununa attack toram lei Lebak fabadagi bom adu pokai haudre press na phangba paw amagi matung inna bom adu ngasi ayu pung 7:43 rom tabada yum adu ge garage ta aduna leramba thingna rakhibani bom langsilambagi paw adu hek phangbaga Polompa police station gi tim ama mafam adu da laktune yengsingki maduda bom adu ge safety labor jista saramba na pairubada khudong thiningai oigani khanbadigi state bomb detection and disposal squad ki team amana ngasi ayupung mapamakharom tabada akanba section thoranga lonena defuse tawki bom adugi safety labor discharge toramba aduna maram oiraga sis tawbada khudong sada badagi dispose tawnaba expert singna lakhoi kare hana paw asina makhatare bom adu kanana karigadamak langsilangkhibano haiba hauju phawagi oina chapchana khangba ngamdri makhatara poina kanglaipa ki meragi paw che digi maru oba paw khara khangasaraka miyamda khudo tamjage Kamjong the integrated checkpost ama thambinaba amasung Kiasang Khulemba model town ama oinaba sengbatnaba MLA laisyo kai singna taksingkre Manipur ki Kamjong district ki environment marga tainariba mafamda leiriba
lambi thonggi phibam phaga anduna integrated checkpost ama thambiyo haina Phungyang Assembly Constituency ki MLA Laisio Kai Singna Union Minister of State for Defense Sanjoy Sheta taksingkhre NE now gi pau amagi matung inna numit nini ki khongchata hauji Kamjong district laidiba Union Minister of State for Defense Sanjoy Shepu Foyer AC ki MLA Laisio na haktingna unaduna memorandum ama pisenduna Central Lengang district asigi khunja singna mateng pangbinaba taksingki Lonina Maram district asi square kilometer lising aniga samri rom pak saubalamni Mikok lising nipu manga ka chatru ka taraga taruk leiba khunggang samago kunga taruk leiba district ni aduga me marga ngamkhai tanariba asina kimi sama kunlom oire hauzik fawda Central Lengang indoor memar friendship road asi kimi manga khaktamak sangna sengbatli aduba district asida lambi semnaba lam kaya leire Karigumba lambi sing asi phagalabadi mafam asigi khunja singna chathok chasin tawboda nungaibada natana ngamkhai pading da ningthina yengsimba ngamgani haina su memorandum aduda mayek singna palli haidi memorandum aduda Kamjong da integrated checkpost hena thambiyu Kamjong ke asang kholen asi model town ama oina semgatpiyu ngamkhai ga tainaba Kamjong gi khunggang macha yengkhai ga mari lai khunggang singi kimi manga dagi tara fawba ngamkhai ga tainari Maduna ngamkhai ga tainariba khunggang sing asigi lambi thong singi phibam ningthina semgatpiba mathau tai haina su memorandum aduda palli Makha tarapa pauda Works Amendment Act lising aniga subna kunga manga singnaduna Supreme Court of India da tharakkiba petition singi hearing April taraga tarukta chathakadaure Works Amendment singnaduna Supreme Court of India da tharakkiba petition singi hearing tha asigi taraga tarukta chatharagani haina Indians Express na report tawrakli report asi tawrakkibagi matung inna Supreme Court of India ki Delhi coast list ki matung inna Chief Justice of India Sajid Khana na luchingba court asigi Justice Sanjoy Kumar amasung KB Biswanathana saba base the hearing asi chathagadabani haide All India Majlis Ittihado Musliman AIMIM gi MP Asaduddin YC na tharakpa lead petition yauraba punna petition taragi hearing tha asigi taraga tarukta Sathanaba Delhi coast list ta hapkibani haide MP Asaduddin YC na mahaki petition da Works Amendment Act lising aniga subna kunga manga ase avitare oy amadi daramada yumpham oiraga discrimination chathabani masida natana Shariat Act po khonggaung na bagalunina Muslim community ki religion institution sing yingchinba right adumat pani hana phongdoki amaromda ek asibu singna dunna tharakkiba petition singi matangda kon order thotringai mangoina hiram asida khanabinaba haukiba leba popa numita center leba ki khwaidagi wangba well sang asida hairakkiba laikhrabani Works at asibu singna dunna petition kaya ama Supreme Court tharakkiba sing adude APP gi MLA Amana Turha Khan RJD gi MP Manoj Jal Samansar Kerala Jem Yatul Umala amasung Association for Protection of Civil Rights yauri haide